Dasip ayuk mui punina mui chamina gi male ai ju thengna hokti pajana aduga magi mathang mana halakpada di pung taru makhaya dai de mangadi pau pongnai hai dada do lambo khang kung de yore mathang thilamaga magi mamana ba moi puli staff sin ba drop to la guda ai la ani lerammo chai sim thirammo na hai hei temada aduga hujik Tauriba post the movie, Ski, Liminary, but drop Hadanaba, Magimanaba, Hakadra Handa, Maga Puliba, Mayumida, Magi Pongas, the Gi, Magikumba, Madikuma already high to Kumba Potuma country, Magi Heck. Syria, I begin report a man, was a mother pangi. I was a Yamna, nothing I will bang. Karamna, Garima, Heta Kango, May Holy Gano, Homadi. May hawraga suma masasina gari tudagi skip to ba hapni nan thoga thong hang toga thokri bakari gino amadi mai je khangchak chai je kamaina bomb blast sunatana kamaina sai bano haibna ching base apanga sing yewana te mase yamna unnatural oiba haibadi mi amana sukha thazaroi daba